Akaswani Imphal, Wahengbam Rajesh na pau pajari, ahan beda maruba pau. Bharat Myanmar ngangkai paringi sa enariba border pillar number marfu matwegi sambal khabagi tabak nakal anigi marakta yanadriba pau lekhigani hairi. Mukhyamantri Nongthomam Biren Singna Chandel Churachandpur amasung Tamenglong health facility singi solar power system hogdokre. Mukhyamantri Nongthomam Biren Singna hari Kelo India gi makada jila tara tarukta ground sengan bathabak lokale. Rises the National Education Policy lising anikun mapung phana chanana bathorang kya locally amasung Pradhan Mantri na hari anoba Bharat amagi manglan mangphauna na hona bada sarkar gi sakot thorangi scheme sing miam na line phangan ba haibisna maru oibani. Bharat Myanmar ngangkai paringi Manipur saruki sa enariba border pillar number marfu matwegi mapada sambal khabagi tabak nakalani gi marakta yanadriba phawa lekhigani hari. Imphal pangtoba thorom ami yawba lakpada paumi sing hangba wahangi pakumda Mukhyamantri N Biren hai UCM na border pillar asida sambal khabagi tabak chathariba asida sayanaba leire hariba adugi matangda Kendra gi Home Secretary ga wari sanare amasung chithi amasu thakre. Lebagani na hiramasi gi matangda yanaba puraknaba mifam ama pangthoktriba phawa matam kharigi oina sambal khabagi tabak lekhigani. Hiramasi gi matangda Union Home Secretary na Raja gi Chief Secretary da atu matamda pau phawraklagani. Masigi matakta Kendra gi Griha Mantralo gi mute kangbu Raja sida atu matamda laklagani. Lebagani gi apunwa mifam ama pangthoklaba matung lam henjinbagi matangda yanaba puraklaba matung thabak lokhatkani. Mukhyamantri hai ngangkhai gi wathok line loba yaroi sarkar asina su ngangkhai gi matangda kaidonungda line lode amasung Raja sigi ngangkhai gi lamsing ngak senduna lakli. Senaba leitabas ngangkhai gi mafam sing makhata na sambal khabagi tabak chathaki gani ngangkhai paring sambal khabana ain gi wangmada narul da drug yauna pot chai puthok pusin tawba thingba ngamli maramaduna yenadaba ngangkhai paring da sambal khabagi tabak chathabada apan ba pibigano. Pillar number 8081 na layena tawriba port United Committee UCM na salaga ya de na tawri port si aingarang Union Home Secretary ga wari sare ado aina formal official letter masu igre hariba dispute lay hariba jaga tu matam khidang thamko ministry dagi mi thabira kanda Myanmar isu ado ga India gi su representative tu yaur kanda phajana ungtang madu hariba jaga do identify tor kanda khana na ba ado ga marak tu da moigi adagi ministry dagi team thara kanda both side both country ani gi jointly Hamakanda, Yenga, Yanaba Poragana Tabuni, Haidana, a man the Sankokari, border issues, very serious issue, Gomena Sulina Logde, Hanadagi Shokum Senagalai, Uzik Shodum, dispute from Khan Giro. Mukhyamantri Nongthomam Biren Singna virtual oina Chandel Churachandpur amasung Tamenglong gi health facility singi solar power system hogdokre. Mukhyamantri gi secretary ta pangtoba thoramamda jila ahum asigi health center humphunipan da solar power gi khudongchaba phangale. Thaurang asi sarkar gi numit chamani gi action plan gi sharuk amani. Selco Foundation and Directorate of Health Services ka punna sinduna pangtoba thoram aduda Mukhyamantri hai health center humphunipan da solar power system thamba sina jila ahum asida pung kunmari mai phanglagani. Mukhyamantri hai nongjutha matamda ising ichau amadi chingning khaiba thorpa matamda Raja sigi manung hunjinma mafam singda mai phangdabagi samasya kaya marum mayoknari manung hunjinna leiba health center singda mai phangdabagi samasya sing adu khangi hairaduna Mukhyamantri hai Selco Foundation na health center singda mai marang kaina pinanaba prasap tawrakiba adubo sarkar asina saugatli solar power project asi ningthina yengsinbagi tangai phadaba lei hairaduna Mukhyamantri hai health center humphunipan asida solar panel sing asi yengsinaba mioi amamam thamgadabani. Thoramda saruk yakiba Selco Foundation gi CEO Haris Handeda Raja sigi manung hunjinba mafam singda project asi konsinbinaba prastap tawke. Pradhan Mantri Narendra Modi gi pungningi wa Man Ki Baat tha sigi kuntaruk nomaiji numita sandokani handaki asina Pradhan Mantri gi marfutara suba Man Ki Baat ni Twitter da thatopa warola mada Pradhan Mantri hai mahaki thagi oina Akasbani gi thongda sandopa Man Ki Baat thoramda miyamna tongan ba mot kaya pibira pagidamak nungai ba poi miyamna makoi gi oiba mot kaya MyGov open forum natraga Namo app da makata na thabirang appeal tori. Akasbani Imphal na su Pradhan Mantri gi pungningi wa Man Ki Baat relate tawdran tahangani Pradhan Mantri gi pungningi wa hek loibaga masigi Manipuri wantok Akasbani Imphal na santokani. Tabiriba pawasi Akasbani Imphal degini.
मुख्यमंत्री नोंगथोमम बीरेन सिंह ngasi Olympic Day ran lamthakre Imphal gi Khumun Lampak Sports Complex ki Olympic Bhavan da pangtokpa tawram amada मुख्यमंत्री na lamjel adu lamthaki bani Olympic Day gambari lenana sahi khudingi June kulumdoi bu Manipur Olympic Association na Olympic Day ran pangtoktuna lakli thorom adu wangang bada मुख्यमंत्री नोंगथोमम बीरेन सिंह hai hauna lomchat khangba amasung masa mau phaba samas ama thamnaba honabada sana khonabada achoba thodang lauri sana khonabagi lamda raija sarkar na pangba yaba mateng pangani mang hai raija sigi sana khonabagi ithil asina matam amada HIV infection gi changwang lamba adu namsin bangam lakle raija sigi semilon marang kaidrabasu sanaroi singi yaifa tarang sing sarkar na paikhatli hairaduna मुख्यमंत्री hai state games amasung youth national games raija sida pangtok no honabada sarkar na pangba yaba mateng pangani masigi matakta khelo india gi makhada जिला तरा तरुक्ता ग्राउंड सेंगनब थबक लोकले क्लब सिंग द सेल gi mating piba hore hairadna मुख्यमंत्री hai national amasung international thakto raija sigi mahut siluwa sanaroi singda pension piba gi thabak hore national level competition singda saruk yaba sanaroi singi nomagi allowance lupa sani digi changwa da hengale masigi matakta chief minister sagol kangjei championship hauragani silinau sanaroi sing masibo yokat piliba Nakanda Manida is the Hambi River Sports Association Union Kayagi President Secretary Yokat Pilme Mayam Sinena Ahmada Hamzaningi State Games organized Obogidu Adumaga Aduga Youth National Games Kine Aduga Khelo India ki 16 District Center Ground Shamkatpa Aduga Center of Excellence Hangba High River Coaching Se Ekoi Tangai Fadaba Ponena Lawi, healthy society, disciplined society, Tamnaba, Samkataba Honamada, sports ki, movement, the sportsman ki spirit, Yam Tangai Fadi, disciplined Aldraba society, healthy or the society do Madu Hingabaki Canada. Aduna, healthy society, disciplined society, Samna Honabada, sports, it is a must. United Boxing Academy thamai banna regular boxing coaching class thasi gi kuntarete gi hauragani yawning basingna academy asidegi akupa marol khangba yagani hairi PMJVK scheme Ferjol jila da mapung phana chanhanaba DLC mifam amangasi Ferjol gi deputy commissioner office complex pangtokre ADC gi caretaker chairman Sri Kaifo Hokimna sababati oiduna pangtokiba mifam aduda Tengnopol Bidhan Sabha gi MLA Ngursanglu Sanate amasung jila asigi deputy commissioner Joseph Pauline Kamson saruk yaki Manipur mioi ama nauna COVID-19 positive oiba thenaki positive oiba mioi edu Imphal East Dila degini masi tharaga raija sida positive oiba apun masing lag ama lising kuntra tare chani yangkai mathoi sure hauzik active case tare leiri hariba matamasta COVID positive oiba mioi discharge tokibagi paw leite hauzik phawda mioi lag ama lising kuntra manga chama kunmari naba phakre naba phabagi chang cha da marfudani pan dasmik mari mangani Manipur ngasi numidang wairam phawda COVID vaccine dose lakh kumapan lising nifunipan mari marfutaruk kapki masigi manungda ahanba dose lakh tara manga lising marfunipan chanipan kunmari amasung anisuba dose lakh tara nitoi lising yangkai humdoi chatruk kuntaruk yauri hauzik phawda precaution dose lakh ama lising taruk supna kuntra taruk kapkre Raija National Education Policy lising ani kun mapung phana chananaba thorang kya lokale Raija gi Shiksha Mantri na Higher and Technical Education Bibhag na mayok nariba samasya singi matangda stakeholders sing CSO sing amasung bibhag asigi officials sing unabagi thabak leptana chathari asiguma mifama matha asigi kunda pangtoktuna Higher Education gi matangda wafam kya khanaki wafam sing adugi manungda tongan ba subject sing gi damak assistant professor sama marfudra contract basis ta launabagi thabak losilakle oja watpagi samasya koknaba assistant Professor Samri Yangkai Manipur Public Service Commission gi khutang da launaba thabak paikhatle Group C amasung D gi post sama marfuni toy contract basis launaba Department of Personnel da se thakre masigi matakta Danamanjuri University gi teaching amasung non teaching post ani yangkai tre launaba thabak paikhatle hairi Deputy Secretary Higher and Technical Education Thopa Cherolaman Hai Government College ki regular principal kunithoi launaba thabak hore Raija sida Higher Education gi lamhena fagarana bigi pandam da bibhag asina Government College kudimak nak ki makha da accredited taunaba thabak lokale hauzik phawda college taret accredited taure lemori basing thabak lokatli Council of Higher Secondary Education loba improvement examination lising ani kunithoi mathang thagi ani suba cheyol da pangthok lagani haina council gi secretary na Thopa Cherol amana khangalakli Addressing drug challenges in health and humanitarian crisis haiba hiramda kadana changchilaba thorongi saruk amoina raija sigi tongan majila singda street corner mifam amasung poster campaign paksana pangtokli program asigi saruk amoina ngasi Bisnupur jila gi tongan ba mafam singda drug lalonbagi mayokta campaign chathaki Akashbani Imphal gi pau tabiri
प्रधानमंत्री नरेंद्र मोदी ने हरी अनोब भारत अमगी मंगलान मंगफाउनब होनबदा सरकार की चौखट थौरांगी स्कीम सिंग मियामना लाइन फंगन हाइबसिना मरु ओइबनी केंद्र की कमर्स अमसुंग इंडस्ट्रीज मंत्रालय की अनोब बिल्डिंग बनीजिया भवन हौदोलदुना प्रधानमंत्री ने हाई नुंगाइना हिंगबा अमसुंग लाइन कारबार तौबगी मरु ओइबा सनफंदी थबक थौरम खुदिमक लाइन फंगन हाइबसिनी मांगनाई सरकार की स्कीम सिंग मियामदा फंगनगदबनी श्री मोदी ने हाई टैक्स थीरिबा मिपुम खुदिमकपु व्यवहार तौगदबनी अमसुंग चौखटपा अमदी इंफ्रास्ट्रक्चर प्रोजेक्टसिंग मतम चाना लोइसिनबा सरकारना होनरी मांगनाई पीएम गति शक्ति असी टेक्नोलॉजी दा युमफम ओइबा थौरांगनी मसिना इंफ्रास्ट्रक्चर प्रोजेक्टसिंग येंसिनदुना लेबाक असिगी चौखटपागी खोंजेलदा यांसिलहले प्रधानमंत्री ने हाई भारत असी हौजिकी ग्लोबल इनोवेशन इंडेक्स की 93 सुबर रैंक लेरे मालेमगी ओइना लेबाक अमगी मरक्ता पोचै पिथोक पिसिन तौबगी थबक कायख्रबसु भारतना लुपा कोटी लाख यांखै हेनबगी पोथोकसिंग मपान लमदा थाथोकपा ngamki भारत असी हौजिकी मालेमगी ओइना मोबाइल ख्वाइदगी यामना पोथोकपा अनिसुबर लेबाक ओइरे थौरमदुदा प्रधानमंत्री ना सहीगी ओइबा लालोन इतिकी नेशनल इंपोर्ट एक्सपोर्ट रिकॉर्ड नीलियत पोर्टल हंगदोकी इंडिया की राष्ट्रपति की मिरेप द्रौपदी मुर्मू ngasi नई दिल्ली दा थुंगलरे महाक की मिरेप से हयेंग पिसिंगनी महाक ना नई दिल्ली दा थुंगलबदा बीजेपी की लुसिंगबसिंगना महाक बो एयरपोर्ट ता ओकी विरोधी की मिरेप ओरिबा यशवंत सिन्हाना महाक की मिरेप से थासिगी कुंतरेता पिसिंगनी थौबाल मेला ग्राउंड दा थासी कुंतरेता पांगथोकदरिबा ईट राइट मेला दा मिपुम खुदिमना सरुक याबिनबा जिला असिगी डिप्यूटी कमिश्नर अहंथेम सुभाषना अपील तौरी मांगनाई मेला असि पांगथोकपगी मरुइबा पांदमदी अफबा अमदी मचियोबा चिंजाक चाननबा मियामबु बाप ताहनबनी मेला की सरुक अमा ओइना पांगथोकदरिबा वाक्लाथोन अमसुंग अतै थौरमसिगा सरुक याबिनबसु मांगना अपील तौरी मेला असि फूड सेफ्टी एंड एडमिनिस्ट्रेशन थौबालना डिस्ट्रिक्ट एडमिनिस्ट्रेशन की मखादा पांगथोकपनी कुमारी थोइबी देवी की पुंसी अमसुंग थबक हाइबसिदा ngasi सेमिनार अमा पांगथोकरे इम्फाल की जवाहरलाल नेहरू मणिपुर डांस एकेडमी दा मणिपुरी साहित्य परिषद अमसुंग जेएन मणिपुर डांस एकेडमी ना पुन्ना सिनबा थरम अदुदा राज्य सभा की एमपी महाराष्ट्र लैसेंबा सनाजावबा सरुक याकी थौरमदुदा डॉक्टर वाई कुंज बिहारी सिंह कुमारी थोइबी देवी की पुंसी अमसुंग थबक डॉक्टर के शांतिबला देवी ना कुमारी थोइबी देवी की वारी मचा अमसुंग याम्बेम तोबी देवी ना कुमारी थोइबी देवी की इसै मयक हाइबसिदा से पाकी CPI स्टेट काउंसिल की मिफम ngasi इम्फाल की इराबोट भवन द पांगथोकरे मिफम अदुदा मथंग थागी निपान दिगी तरा फावबा लमलाई की चालोगी इराबोट मेमोरियल हॉल द पांगथोकदरिबा कुलुमदोई सुबा स्टेट कॉन्फ्रेंस की मिफमना सरकार असिदा पुखकदरिबा पॉइंट 12 की मरुइबा दाबी सिंह अयाबा पीकरे दाबी सिंह अदुगी मनुंगदा मणिपुर स्पेशल पॉलिटिकल स्टेटस पीबा ngangkhai mangendaba इंडो नागा पीस टोकना मणिपुर की ngangkhai काहनबा यारोय हाइबा मणिपुर लेजिस्लेटिव काउंसिल थमगदबनी हाइबा वाफम सिंह याउरी यूरेम्बम सबस्टेशन दगी वेस्टर्न वन अमसुंग जेएनवी फीडर न मई पीबा यूरेम्बम अवांग खुनौ कोंथोगजम सगोलतोंगबा खुंबोंग कामोंग अवांगजिरी कैथेल मांबी असम राइफल्स की मफम सिंह हयेंग अमसुंग हंगसी की अयुक पुंग मापन दगी नुंथिल पुंग मरी फावबा मई पंगलोय हाइरी MSPDCL की चेरोल मनहाई कोंथोगजम लंखाई की लंबी पाकथोकपन मरम ओइदना हाइरिबा मफम सिंह असिदा मई फंगलोय टेक्नोपल बटालियन असम राइफल्स नंगसी टेक्नोपल जिला की चलवा विलेज मयागी अंखैरोमदगी आइना यादबा पोलम सिंह पुसिलकनब होनरम थिंगहौरे असम राइफल्स ना मफम अद्वाइदा पेट्रोलिंग चटपदा लुपा लाख 3,500,000 रोंगी यू चुरुप इलेक्ट्रॉनिक अमसुंग चानब पोलम सिंह फागतपा ngamkhibani इचाउ नंगलबा असम दा डिस्ट्रिक्ट एडमिनिस्ट्रेशन मी कनबा अमसुंग तेंबांग पीबगी थबक हेना कंसिनख्रे गुवाहाटी दा सरकार की पाउनहाई बराक तंपाक अमसुंग अतै मफम सिना मी कनबगी थबक पाक्तनन सचरी कसार जिला की डिप्यूटी कमिश्नर कृति जालीन हाई इचाउ की अवाब नंगलबा मियाम दा चानबा चिंजाक पिनबा होनरी मियाम दा तंगाई फदना चंगबा पोलम सिंह फंगनबा होनबदा हेलीकॉप्टर सिजनरी हौकिबा पुंग कोनमरी दा मियोय लिसिंग अहुम चट्रेट हेना साफागदबा मफम सिंह दा थांगदोक्रे ngarang miyoy 12 leikide राज्य की जिला 53 की मियोय लाख 53 हेना इचाउ की अवाबा मायोकनरी अरोइबदा मरोइबा पाव भारत म्यांमार ngangkhai paringi chainariba border pillar number marfu mathoi gi sambal khabagi thabak nakal ani gi marakta yanadriba phawba lepkigani hari मुख्यमंत्री नोंगथोम बीरेन सिंह चांदेल चुराचांपुर अमसुंग तमेंगलोंग की हेल्थ फैसिलिटी सिंह की सोलर पावर सिस्टम हौदोक्रे मुख्यमंत्री नोंगथोम बीरेन सिंह हाइरी खेलो इंडिया की मखादा जिला 13 ग्राउंड सेंगनब तबक लौकले राज्य नेशनल एजुकेशन पॉलिसी लिसिंग अनी कुन मफुंग फाना चननब थौरांग क्या लौकले अमसुंग प्रधानमंत्री ने हाइरी अनोब भारत अमगी मंगलान मंगफाउननब होनबदा सरकार की चौखट थौरांगी स्कीम सिंह मियाम न लाइन फंगनबा हाइबसिना मरुओइबनी पाउ लोइजरे